ꯍꯧꯈꯤꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 10 ꯔꯣꯝ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯔꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯂꯨꯡꯐꯝꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀ ꯅꯣꯡꯃꯩ ꯀꯥꯞꯅꯕꯅꯤ ꯍꯥꯏꯕ ꯊꯧꯗꯣꯛ ꯑꯃꯗ ꯊꯥ 3ꯒꯤ ꯃꯃꯥꯡꯗꯒꯤ ꯈꯨꯗꯨꯡ ꯉꯥꯛꯀꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯂꯣꯏꯅꯅ ꯃꯤꯑꯣꯏ 6 ꯑꯃꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯥꯏꯅ ꯊꯤꯡꯈ꯭ꯔꯕ ꯂꯍꯂꯣ ꯄ꯭ꯔꯤꯄꯥꯀꯤ ꯈꯔꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯔꯒ ꯅꯝ ꯍꯥꯗꯨꯅ ꯁꯂꯨꯡꯐꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯦꯜ ꯈꯥꯏꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯆꯪꯁꯤꯜꯂꯨꯕꯅꯤ पुलिसकी टीमना चंगसिल्लक्पा उबदगी ꯀꯗꯔꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯔꯤ ꯃꯗꯨꯗ ꯍꯟꯗꯨꯅ ꯈꯨꯠꯊꯣꯛꯅꯕꯗ ꯂꯥꯏꯁ꯭ꯔꯝ ꯄ꯭ꯔꯦꯝ ꯁꯤꯡ ꯆꯍꯤ 19 ꯅꯣꯡꯃꯩꯅ ꯄꯥꯟꯕꯅꯤ ꯍꯥꯏꯔꯤ ꯔꯥꯖꯃꯍꯜ ꯁꯤꯇꯤꯗ ꯂꯥꯏꯀꯟꯅꯅꯕ ꯄꯨꯈꯠꯂꯕ ꯃꯇꯨꯡ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯔꯣꯝ ꯇꯥꯕ ꯗꯨꯋꯥꯏꯗ ꯂꯥꯏꯀꯟꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ ꯄ꯭ꯔꯦꯝꯒ ꯂꯥꯛꯃꯤꯟꯅꯕ ꯃꯈꯣꯏ 6 ꯑꯗꯨꯗꯤ ꯊꯣꯛꯁꯣ ꯃꯣꯃꯣꯆꯥ ꯑꯦꯂꯤꯌꯥꯁ ꯁꯅꯤ ꯆꯍꯤ 94 ꯁꯔꯥꯡꯊꯦꯝ ꯑꯅꯟ ꯁꯤꯡ ꯑꯦꯂꯤꯌꯥꯁ ꯃꯥꯂꯦꯝ ꯆꯍꯤ 33 ꯅꯤꯡꯊꯧꯖꯝ ꯀꯔꯅ ꯑꯦꯂꯤꯌꯥꯁ ꯄꯤꯁꯛ ꯁꯤꯡ ꯆꯍꯤ 18 ꯅꯤꯡꯊꯧꯖꯝ ꯃꯅꯣꯔꯟꯖꯟ ꯁꯤꯡ ꯑꯦꯂꯤꯌꯥꯁ ꯈꯥꯒꯦꯝꯕ ꯆꯍꯤ 12 ꯊꯣꯡꯉꯥꯝ ꯐꯥꯜꯒꯨꯅꯤ ꯑꯦꯂꯤꯌꯥꯁ ꯎꯔꯤꯛꯄ ꯑꯦꯂꯤꯌꯥꯁ ꯈꯣꯏꯊꯣꯏ ꯆꯍꯤ 18 ꯑꯃꯗꯤ ꯃꯣꯏꯔꯥꯡꯊꯦꯝ ꯖꯣꯟꯁꯟ ꯑꯦꯂꯤꯌꯥꯁ ꯊꯧꯅꯥ ꯆꯍꯤ 12 ꯅꯤ ꯃꯈꯣꯏꯗꯒꯤ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯦꯒꯥꯖꯤꯟ ꯃꯔꯤꯒ ꯀꯣꯟꯅꯅ 5.56 mm इंसस राइफल अहोम मैगजीन अनिगा कोनना 5.56 AMOG-H राइफल अमा मैगजीन अनिगा कोनना 7.62 mm SLR राइफल अमा मैगजीन अमगा कोनना 0.303 राइफल अमा 5.56 mm इंसस लाइफ राउंड एम्यूनेशन निम्फुतरुक 5.56 AMOG-H लाइफ राउंड एम्यूनेशन निम्फुतरुक 7.62 mm SLR life rounds ammunition kunmanga 303 life rounds ammunition _3 four-wheeler car ani amadi mobile handset tarukni haina police tagi fangba pauna makhatari ꯍꯧꯈꯤꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 10 ꯔꯣꯝ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯔꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯂꯨꯡꯐꯝꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀ ꯅꯣꯡꯃꯩ ꯀꯥꯞꯅꯕꯅꯤ ꯍꯥꯏꯕ ꯊꯧꯗꯣꯛ ꯑꯃꯗ ꯊꯥ 3ꯒꯤ ꯃꯃꯥꯡꯗꯒꯤ ꯈꯨꯗꯨꯡ ꯉꯥꯛꯀꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯂꯣꯏꯅꯅ ꯃꯤꯑꯣꯏ 6 ꯑꯃꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯥꯏꯅ ꯊꯤꯡꯈ꯭ꯔꯕ ꯂꯍꯂꯣ ꯄ꯭ꯔꯤꯄꯥꯀꯤ ꯈꯔꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯔꯒ ꯅꯝ ꯍꯥꯗꯨꯅ ꯁꯂꯨꯡꯐꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯦꯜ ꯈꯥꯏꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯆꯪꯁꯤꯜꯂꯨꯕꯅꯤ पुलिसकी टीमना चंगसिल्लक्पा उबदगी कदरसिंग अदुना नोंमै काप्सिल्लक्पनि हारी मदुदा हंदुना खुत्थोक्नबदा लाइश्रम प्रेम सिंह चही 19 नोंमैना पानबनि हारी राजमहल सिटीदा लाइकन्ननबा पुखल्लबा मतुंग नुंगथिल पुंग 1 रोम ताबा दुवाइदा लाइकन्नबा ngамदना लैखिदबनि हारी प्रेमगा लाक्मिन्नबा मखोय 6 अदुदी थोक्सो मोमोचा एलियास सनी चही 94 सरांगथेम अनन सिंह एलियास मालेम चही 33 निंगथौजम करना एलियास पिसक सिंह चही 18 निंगथौजम मनोरंजन सिंह एलियास खागेम्बा चही 12 थोंगाम फाल्गुनी एलियास उरिक्पा एलियास खोइथोय चही 18 अमदी मोइरांगथेम जॉनसन एलियास थौना चही 12 नि मखोयदगी फागटपा ngamkraba खुसुखुलाई सिंह अदुदी मैगजीन मरीगा कोनना 5.56 mm इंसस राइफल अहोम मैगजीन अनिगा कोनना 5.56 AMOG-H राइफल अमा मैगजीन अनिगा कोनना 7.62 mm SLR राइफल अमा मैगजीन अमगा कोनना 0.303 राइफल अमा 5.56 mm इंसस लाइफ राउंड एम्यूनेशन निम्फुतरुक 5.56 AMOG-H लाइफ राउंड एम्यूनेशन निम्फुतरुक 7.62 mm SLR life rounds ammunition kunmanga 303 life rounds ammunition _3 four-wheeler car ani amadi mobile handset tarukni haina police tagi fangba pauna makhatari